ngasi thokiba thawdo wathok amasum thengnakiba marueba I pausing khongosraga Manipur top channel gi mekedi myam da share tawzagi myam lu fukta minasi ahan bada Manipur gi oba COVID-19 update myam da share tawzagi state asidi haukiba pung kun ga marida nupa manga nupi mari yauna punna miyoi mapan punna COVID-19 positive oikhre amasum oikhiba ga loina positive oikhiba apun mamasing lising kun ga mapan ga sahum ga nifu ga manga yaure ngasi COVID-19 kamal control room dagi thadokiba chirol amagi matung ina nauna positive oikhiba miyoi sing adugi manungda Imphal West, Imphal East amasum Thawbal dagi miyoi ani loinana Vishnupur, Susampur amasum Senapati dagi amamam yauri hairiba pungpham asigi manungda miyoi mari khak tamak discharge tawki amaromda laisat asidagi sikhiba miyoina sahumga humdraga mari yaure nauna hengalagdiba amasum discharge tawkiba asi tharaga state asida phagalaktuna discharge tawkiba masing lising kunga nipanga samapanga nifuga nipan yaure amasum active case oina miyoi humpuga humdoi lairi henasu pawsina makhatana su phungdorakli amaromda ngarang moregi tang kunga taret asida Imphal International Airport pairakpa Indigo Flight 6E 2019 gi row 9 dagi 14 amasum 22 dagi 28 fawbagi sitta tonglakpa loinana Air Asia Flight 15 gi row 12 dagi 19 gi sitta tonglakpa passenger sing kamal control room natragana mari leinaba district surveillance officer singda paw phaunanaba hairakli henasu paw sina makhatana phongdorakli makhasa tharakpoina topa maruiba paw khara RIMS the MBBS tamliba mahiroi Sanaton Athokpomgi misigi matangna asumba puthonaba ngarang Justice for Sanaton Athokpomna sinduna laikhidrabagi laifam khurai thangjum lekai mang lampakta miyam gi oiba mifam ama pangthoktuna warep kya laukhare lup asina thadorakhiba serol amagi matungina ngarangi mifam aduna RIMS kumba center gi loisang amada security gi asoibe kya laibadagi mihatpa sanglak mi hatpada khanghaudaba amadi campus ta khilliba CCTV camera gi footage puthoktabana thaudo aduda director senade haiba ngamde hairi mi pham aduna laukiba warep singi manungda mi CSC gi asengba oil puthoknaba RIMS ki director pham thadokpa natraga mari leinaba authority da director pham thadoknaba takshinba mathangda mathau tawdaba warden phanaba takshinba loinana mathau masak khangdaba medical superintendent thabaktagi laukthoknaba takshinba yauri henasu pawamana makhatana su phungdorakli makhasa tharakpoina atopa pawamana Minister Okram Henry na magi by election athuba matamda pangthoknaba amadi by election pangthoktriba phawba maki minister pham continue tawhonbinaba Supreme Court ta appeal tawkhre hairi wafam asing asi soibam laikai wangkhai khunauda laiba citizen club ki yankhai mathoi suba annual sport festival haudokpagi thauramda Minister Okram Henry na phongdokhibane thauram aduda mahakna makha taraduna phongdokhibadi COVID-19 gi pandemic na maram oiraga mahaki election petition gi case thengthana laikhibana election pangthoktana lairakhibane maram aduna logi matung ina mahaki maikaidigi tawphom thokpa thabaksing pangthokhare minister famdi tokpa natragana toktaba haiba dudi laingakna pirakpa warep ki matung illi haina makna phongdokhi panba yabadi Henry Wangkhai Assembly constituency gi mihut oina Congress ticket mai paklaba matungda MLA oibadigi resign tawduna BJP da songsinduna minister oina wasak laukhibani MLA oidana minister oikhibana mahak makhatana minister oigi hairabadi minister oina wasak laukhiba numitagi tha tarukki manungda election thengnaduna mai pakpa mathau taribani Henry na hai summi aingonda tha taruk pirai tha taruk sida election petition si khajiktang thengtakhibani aingonda case tarakpasina covid ki maramna matam loba ngamkhidabana maduna thengtakhiba timing kharadu aisu India gi citizen ama oina aigi apilama satpham thoi haiduna sacharubani sachabaduda aina simaina tha taruk pirakpani loisinma ngamhodare matam khara extension tobiyu by election si athubada pangthok hanbiyu haiduna appeal sachabani masida khangdaba kharana rajniti ni haibam thoi panghai haiba oiramgani masidi aikhoisu niyom ngakna niyom khangna sasari tawbam thokpa mafam matam khangna tawjarakani singdoksari haiba wafam Minister Okram Henry na thamki hainasu pawsina makhatana su phungdorakli atopa pawamana
Malemgi mafam amatada satraba siroi liligi satpham oiriba siroi singsang lamai sakre matau karamna lamai sakhibano haiba khangba ngamdri lamai sakpa du de state asibu malemna saktakliba siroi lili hauriba chingmai paktaknana yaukhre haidi haujuk phawbagi oina lamai adu kanba ngamdri nakan amaromda siroi singsangda lamai sakhiba chief minister biren nuaitaba phongdokhre माकी फेसबुक अकाउंट थगलप पोस्ट लमई लाक्षिनब मणिपुर लेंगाकी माइकईदगी होम मिनिस्ट्री हेलीकॉप्टर अनी थाबीरनब हाइजख्रे लोइनना NDRF का वरी सनखिबग लोइनना मफम अदुदा लनमई कन्ननबगिदमक पर्सनल क्या मसु थाजिनख्रे हाइदि मखा सथरकपोइना अतोप पाव खरनमु Salai Holding Private Limited पैसा थमलुब इन्वेस्टर सिंगी अवाबसी येंगदुना इन्वेस्टर सिंगना सेल हंजिननबा मथौ ताबा थबक थौरम सिंग लौखटपियु हाइना इन्वेस्टर सिंगना रैली अमा सटखरे रैली अदु तेरा बाजारदगी हौरग CM गी बंगलो तमना लाखिबनी अदुबो रैली अदुना मते खरा हौबदा मणिपुर पुलिसना थत्तुना थमलबा मतुंगदा लोइसिननख्रे मियोय अमना हाय सलाइगी ओइरिबा वाथोक असिगा मरी लैनना मागी हेड ओइरिबा समरजित नरेंगबम गवर्नमेंट फारे NIA ना फारगा हुजिक मणिपुर पुरा अनि हाइरि मरा लैबा मासी फारबनिना माना मरम ओइरगा माना नमथाक तौरगा अखोइदिगी पैसा लौथोखिबा सिंगदो पैसा फंगनबिरो हाइना अखोइ सरकार हाइना बसचबनी हौजिकती ताबीदबा तारगदी अखोइ फंगद्रिबा फावबा खोंजंग संगसिलगनी यामना पीस ओइना रैली सचबनी CM उननबा मसिदा ताबीरक्तब तारगदी खोंजंग कया अमा डेमोक्रेटिक ओइबा पीसफुल ओइबा नॉन वायलेंस ता युमफम ओइबा खोंजंग मयाम अमा मथंग मथंग संगसिननबा सेम सादुना लैरे हाइनसु पाव अमना मखातानसु फोंदोरक्ली पाव सु लुसिलकपोइना मुकहना मरुइबा पाव अमा BJP ga lamba panaba ngamgadaba amata leite lakaduriba mikhal asida BJP na sitnifu ki mathakta phangबगी थाजब लई हाइना BJP मणिपुर प्रदेश के प्रेसिडेंट प्रोफेसर टेकेंद्र ना फोंदोखरे वाफम असि ngasi BJP कासामथोंग मंडल गी अनौबो ऑफिस अमा हांगदोकपगी थौरमदा फोंदोखिबने BJP कासामथोंग मंडल न सिंदुना सेगा रोड हौदम लैरक मसिलदा नाउन ऑफिस हांगदोकपगी थौरम मदुदा मंडल गी प्रेसिडेंट वरेपम नबा कासामथोंग एसिदा BJP गी मिरेब ओइगनी थोलाकप इंटेंडिंग कैंडिडेट अहोम RK शिवचंद्र निशिकांत सपम अमदी जॉनसन एलांगबमसु सरुक याखि अनौबो ऑफिस तो हांगदोकपगा लोइनना मंडल गी प्रेसिडेंट वरेपनबना कासामथोंग एसिदा BJP गी मपांगल हेना कनखननब होनमिनसी हाइखि पार्टी की प्रेसिडेंट प्रोफेसर S टेकेंद्र ना BJP असि मलेम गी मियामना अंगक पोइना लौनरिबा अमदी पामनरिबा पार्टी अमने मपांगल कलब पार्टी असि थेंगनबा ngamba पार्टी लैसिलक्त्रबने BJP दी BJP ओइबताई बोट खकी वखल थदोपताई स्टेट असिदसु पार्टी असिगा लंबा पानबा ngamba पार्टी लैतरे लाकदोरिबा मिखल असिदसु सिटनिफुगी मथक्ता ngamgani haiba thajaba lai hainasu पावसिना मखातानसु फोंदोरक्ली दो मैं हुजुकोइनदि पावसि मतांग साइ लुसिनजरगे अदो अनाउ नौबु इ पावसिंग कलेक्शन तौजरकाना मैम सुसोइ सोइदना अपडेट पिजरकेना चैनल सिगी मेकेदिगी सु मैम द रिक्वेस्ट तौजरे मसु हुजुकोइनदि मैम मतांग साइ काइनरसी एंड थैंक यू